Ukhur district ki sina kaitel khulda ngasi su kuki khulai paiba singna automatic gun power sizinaduna attack torakre attack adunga sinuktul pung ahum makharom taba matamdagi satharakibane kuki khulai paiba singi attack adu sina kaitel da leba Tangkhul volunteer singna su khud handuna haujuksu nakalani gi marakta ngahak leplaga khutongna de hade Yamna nungaitaba pau amada AT Unit 38 ki Commander Romeo maina singbadagi ngasi laikidra hadi mapugi lekonda ingna sekna laiba oirasanu haina social media singda thaganarakle Nongdam Tangkhul village da Central Force singna duty lakpada pamdre haina Tangkhul ima singna tholaktuna sarhan khraba matungda ima singna amuk lakpra haina yengsinbagi video social media singda thaganarakle Logi oiba action lokot kani haina CM na phongdokre India amadi Myanmar gi ngaukhai paring da laiba ethnic armed group singda military amadi drone bombing gi training piramatan natana masing yamlaba military operation da mathau taba equipment sing consignment pirambagi maralda NIN pharba foreigner target adugi mathakta India laga na logi oiba mathau taba action sing sungsoi dana lokot kani haina Minister Yumnam Khemsa na phongdokre wafam singarang numidang ni ta pachu thek da laiba thamba sanglen da pangtokiba Tiga mifama masaruk yana na bagi damak lakiba CM Yumnam Khemsa paumi singna wahang hang bagi pakhom piraduna phongdokibani haide Yum manungda braja ta sinbadagi ama ata thohan khre haide Manipur gi tongan ba mafam kiyada akan ba nongle nukser amadi len yaunu ta khiba laibak thiba thodok aduna manam oiraga haukiba tang tara taret ki nongalam daida lamsang constituency gi manungsa na laiba loker mayalekai da laiba asem te kendra jitse ni putaret ki mayum manungda braja ta sinbadagi imungi potsai sapu uyan jinga yauna ama ta thohan khre thodo aduga mari lenana asem te kendra jit amadi asem bilasini gi masanupa Badanna phongdorokpada thongal manakta lebe electric post gi braja si samnaraktuna mahaki mayum gi pochai thamnaba ka da leiriba electric meter box da braja du tasilakibadagi ama ata si thokibane thodog adu da mahaki mumanung amadi yumlona duna leiriba yumsing amata asopan yaukide amadi imung asina ama ata tholakpada lekai dugi club khulpuba members sing amadi arambai tengol gi tengol sing laktuna ngamba mateng toramba busu thagalakle Churasanpur dagi purakpo oigadi thajaba kani keji ama makhai phare hare police control room ngarang numidang thorakpa serol amada kangpokpi PS na konba Toribari village dagi Anil Gautam sahi kuntramari kawa Meeoi ama Bishnupur district ki Phagaksau ekai police station ki Naka checkpoint dagi auto rickshaw ama kani kilogram 1.5 kg backpack ama mobile phone ama amasung Aadhaar card amaga konana phare hare pausesna phangba pawdudi mahana kani asi Churasanpur Romdagi Lauraga Kangpokpi tamna puna na bohonaramani hare Kalup masel gi marakta yengthina bathokana ba Nagaland Baptist Church na honoradabani haina BHP na phongdorakre NBCC na RSS amasung BHP gi mathakta thamlakliba wafam singbu yaningdaba phongdokladuna Biswa Hindu Parishad ki International President su oiriba Senior Advocate Alok Kumar na phongdokre Senior Advocate Alok Kumar hai Nagaland gi Samjiuram Baptist Church da Assam Rifles na red zathakiba adubu yaningdaba phongdoktuna NBCC Nagaland Baptist Church Council na thorakpa serol aduna karigumba hiram amatada mari lenadana RSS amasung BHP bu irang thohanba pamba lup ama oina maran sirakle RSS amasung BHP asi lebak ningba amasung lobunga masatpa organization amane organization asna Hindu Samaj bu amata ohenduna schedule caste trap amadi atai awana tarba samaj asigi kanglup singa mari lenaba social service ki lamda thabak tawribane AR na operation adu da kanagumba khunja amatagi mathakta miot minai sathaki de haina local pastor amadi village authority na phongdorakle NBCC ki statement adu yumpham yaudaba aranba masung security ki operation adu bu lining amadi kanglup naiba wakhalon gi oiba mijeng da puthona bahona bane thodo adu gi matang da RSS amasung BHP ga mari lena na bahona raktiba adu tongan ba political amadi kanglup naiba mijeng ama sagana bahona ba thawong ne haire Bande Mataram saknabagi wafam yaningdaba ansamna phongtorakle official oba thoramsing amasung
educational institutions-singda national anthem Janagana Mana saktragai mangonana bande mataram hairba isai asi soidana sagnanaba Ministry of Home Affairs na handak directive pikibabu Manipur da lairiba Naga mahirosingki apunba body ama oiriba All Naga Students Association Manipur ansamna yaningaba phongdoraklei ansamna ngasi thadorokpa cherol amada Naga miyamgi historical amasung political sensitivity singbu khangdana masigumba instruction formulation amasung promulgation asi masagi saktam amasung historical consciousness top na lejaba khunai amada aranba thawung sathaba oina thokane hari Naga sing asi administrative arrangement amagi manungda leba isamsamba demographic constituency amanate Naga sing asi masak thopa political history cultural inheritance amasung collective consciousness lejaba ikai khumnaduna haisingna loinagadaba kalopni hari Article 51A gi makhada Indian Union na piriba constitutional framework adu khangi amasung constitution na piriba provisions sing adu instrument of question oina interpret tawi yaroi India ge national isai amasung national anthem bu hena popular oihanaba school sing gi academic day haudringeda Vande Mataram saknaba directive piba syllabus thibani educational institutions sing bu intellectual liberty moral discernment amasung critical inquiry oina thamgadabane institutions singbu administrative degree gi kuthangda symbolic allegiance enforce tawnaba mafam ohaloidabane hairi Naga miyam gi historical reality sing amasung apambagi mayokta Manipur gi Naga area singda leiba administrative authority sing educational body sing amasung institution gi head singna namhaduna Vande Mataram sakhanaba thabak paikhaloidabane kariguma tawraklabadi Naga sing gi collective dignity amasung sovereign rights singbu ekai khomnadabane haira logane hairi Numit taret nigi manungda cabinet na mitop khandokpagi warep logadabane haina phongdorakhre state asida mitop khandok nabagi matangda state ki oiba thorang ama lokhatuna thabak hauragani haina numit taret nigi manungda state cabinet na warep lau haina imagi mairana taksalakle Major khunda leba Manipur Press Club ta pangthukiba pawmi singa unabada imagi mairagi president Thoksom Sujatana hai ruling amadi opposition ani ne assembly da mitop mirancha khandokpagi matangda chapchaba warep amata loba ngamkhidaba simak yamna laibak thibani NRC natraga manaba makhalgi thorang ama paikhanabagi matangda state cabinet na numit taret nigi manungda warep logadabani haina taksiladuna state asida NRC tawraba matungda census tawgadabani haina miyamna lauduna lakle miyamna laudaba kholaw asibu nathayraga naphuda census tawnabagi wafam laklabadi nungaitaba thawdo amade miyamgi khongjang lakloi haninga leite haike numit taret nigi manungda cabinet na warep suklo lawdana census adumak hawkiba thoklabadi maduda tholakpa aphaphatagi teksak pumbalenga na pujagadabani haiba wafam phongdokladuna mahana hai miyamna pamleba wafam singasigi mayokta karigumba lenga na thabak torokpa thoklabadi census ka mari lenana lakpa amadi pangthorokpa thabak thorom singi mathakta miyamna boycott tawgani haide lodana handakta phamkhiba Manipur Legislative Assembly session da Manipur da thokleba irang asigi matangda lusingba singna ningthina khanakibagi mami ukide haina palladuna chengi Meeoi singna tamda lakpada lenga na ngak siengani haikibani aduga Sursanpur da maitegi Meeoi amana santi gi paujel puduna satnaba honabada karigi thinglebano khongsada sida thinglakliba singi mathakta action amata lokhatpa ngamdre amadi Sursanpur satnaba thorang lawriba sida karigidamak protection pinaba lenga na honadribano haiba waphamso mahana phongdokhe Yum Ninkhaibada ahum sire ahum sokle hare Uttar Pradesh ki Mainapuri district thokiba yum Ninkhaibagi thawdo amada nupia amasung mahaki macha ani sikhibaga loinana mahaki mapuroiba amasung atopa macha ani na sokle hana police na ngarang phongdokre police officer lamana phongdokpa matungina thawdo adu ngarang nomida Mainapuri district ki Atapura khunda thokibane mahana haiki makoi taruk tumduna leiringeda tenna kupa makhogi yumdu khanghaudana ninkhairakhibane thawdoktuda Ruby Sahinipu amadi mahaki macha ani Dilip Sahinipan amasung Devi Sahi taramdu shibaga loinana mahaki mapureba Bridges Sahi yankhai amadi atopa macha ani Palabi Sahi manga amasung Guria Sahi taramanga na soki hana mahana phongdokle mahana haiki asokpa singdu manaknakpa hospital amada layengle haidi Nong nuksita yum lising ama hena ama ata thokre hari Meghalaya gi Meeoi district set kiba akanba nong nuksita yum lising ama hena ama ata thokibaga loinana Meeoi lising manga hena awapa mayok na hale hena officer singna phongdora khre Meeoi gi deputy commissioner Abilas
waran walna haiki nomaijung numitki numidangda sitkiba akanba nong nuksit aduna district sigi mafam kayamuk sohanki nong nuksit aduna umling amasung zirang block ki manungchana leiba khun singbu khwaidagi hena sohanki haina mahana phongdokle deputy commissioner haiki nong nuksit aduda yamdrabada yum lising amaga sumna kunganipan ama ata thokibaga loinana haujik Meeoi lisima hena awaba mayokna halle haire India ki jahaz jaga larki strike of Hormuz lanthuktoda mundra hithangpam yorakre haire Iran na US amasung Israel na landarakpadagi malem gi sada kungi oiba energy puthokpham lambel ama oiba Strait of Hormuz thingzin khibana tongan mufam singda energy crisis leraklingai mara asida India ki oil tanker jaga larki mafam adu lanthoraktuna Gujarat ki mundra hithangpam da yorakre oil tanker asina ngarang United Arab Emirates gi sungdoktriba thau metric ton lising marphu puraga lakhibani oil tanker aduna maritime gi oiba hojik atopa lebak singi oil tanker kaya ama pantuna leidiba Strait of Hormuz adubu tek ta kaidana lan thoraktuna India yorakibani nomada thau liter million chamapan rom sizinariba India da Strait of Hormuz tagi tek ta kaidana makhata ba India gi thau puba tanker singa dusu lakpa hauragan hana thajanari ningsingba yabade sayola sigi angan bada LPG metric ton lising ni putaruk songa puduna Nanda Devina Badinar Hitangpam Yorakibane Aduga Sibalikan Su Sapmanaba Polam Puduna Mundra de Yoraki Haraba tanker singasina domestic gas cylinder million ahum sungdokpang amkadoribane oil tanker amadi LPG Puba tanker singna India da tek ta kaidana Europe pasina malem gi tongan pham singda thau barrel amada dollar sama yaukrabasu India gi energy security da ka hena awaba nangdabagi phibam ama uba ngamle Strait of Hormuz dagi saurangna tanker moldra rom lanmara asta lan thorok pangamle hariba tanker singa si nongsub lebak singki maike dagi sizinaba public tracking system sing lokthok target ohendana ba honaduna lan thok pangamlakpane US ki president Donald Trump na Strait of Hormuz asibu hangdok hadanaba international gi oiba miyeng sangsenba tangai fadre hana phongdok palai khabani Strait asi thinkibadagi global market ta thau gi mamalasi hanadagi khangen hengalakibani Iran laiba masamakta su athingbasina miram daleba adugi thau hanadagi puthokpusin tawbangamdana leiri laiba adudagi hojuk phawbada China da barrel million 13 khak yauhanba ngamli haire